ngasi phong hiba tuan masi phong sing ama sum thok hiba thodo wa thok sing digi maru oiba I pauk sing khonga charaga Manipur top channel gi meke digi myam da thamjagi anbada ngasi leibak si oiba COVID-19 update myam da share tawjaramge haukiba pung kun ge mari sida leiba sida miyoi lising nifu ga mathoge chamaga yanghai ga tare nauna COVID-19 positive oiba thengnarakre aduga hairiba pungpham haibadi haukiba pung kun ge mari sida miyoi saunga ga taraga nipan COVID-19 naduna laikhidre haina Health Ministry digi thadorokpa data amana makhatana su phongdorakle amasum no makangdana Manipur COVID-19 positive oibigi sangi hengalakpana maram oirakanda COVID-19 gi sensi break taunaba transmission sing thingnabagi damakta Manipur ngasidigi huna numit tarani total curfew ngasidigi hokre aduna state sinba thungna khena ba district singda curfew sina maram oirakana miyoi satok sin tawbagi sang yamna nem khieduga amasum state sigi police force singna akan mongda ngak sienbagi thabak satakhi haina khena ba news report amasum social media gi platform singda miyoi kyana thagalakli makasa tharakpoina topa paw khrana BJP Democratic oiba party ni lana haijinba thajabigano bisorjit Bharatiya Janata Party BJP haibisi yamna democratic oiba political party amani haibisi ngasidi miyamna khangnaraklabani kanagumba political party kharana lana uhonanaba panghaida haijinba yoramba yai haina ngasi thamaiban hijam dewan laikaida BJP thamaiban mandal gi executive meeting da wapam asi works minister TS Bisurjina phongdokhibane mangna makhatana hai party asi punna sakhot minanaba punna hingminanaba wakhalonda yumpham oiba amadi thabak tawduna lagliba party amane Manipur sungasidi khunda minariba furup singi marakta nungsinabagi mari lakhanba ngamle India gi apunba saktam ngaknaba constitution amadi firep amatang laigadabani haibagi pandam thabak to onthokpa hokre masinani BJP party asi atai party ga khenai hairibasi leibak miyam asigidamak paikhatliba thorang kaya asigi apian badu miyamna faurakli BJP gi thaumi singnasu thajabasi manghandanaba honagadabani corona laisat asi malem gi oiba amani India khaktada saikheng phangba nate kanagumba singna aranba wa ngang libasi angjasanu maduna oiba yaroi haikhenasu pausna phungdorakli atopak pawamana lambi sembada nungi mahut silet oina sijinaramle semba loidringai kaire hauji sathariba paleldagi Sandel district headquarter fawbagi lambi semlibasida nungi mahutta silet oina sijinaramle masina maram oiraga semba loidringai lambi gi mafam kyada akai atoi tholakpani haina Sandel Naga People Organization CNPO gi president David Boyesna phongdorakli wapam masing ngasi CNPO gi president David Boyes na lusingba Sandel gi tuan ba CSO singi mihut sing yawa tim amana palel dagi Sandel district headquarter fawba kilometer taragani pan sangba lambi gi construction work sing gengsin bagi khongsata phongdokhibane mauna makhatana hai sem libel lambi asigi matang da lamda masigi miyam gi pendaba wakat kya lakpadagi ngasi gi gengsin khongsat asik satpani lambi asi mapung fana sema loiraba mafam kya da black topping mathakta sekhairakpa kom sarakpa amadi kaiduna nungkup oina leramba kaya asi ore loinana lambi asi semda sijinagadaba nung thampham asida siletna semba chip mayam ama paiduna leramba su thengnai hairi maram asina lambi asi semba loidringai da karigidam kaidibano haibdu mafam asida pairamliba masana taksare so haiki ngasigi yengsin khongset aduda National Highways and Infrastructure Development Corporation NHIDCL gi mathakta lambi asibu semliba Krishna Construction Company gi manager amadi engineer singsu sarugaki loinana mafam kyada lambi semba asiga mari leinana paikhatliba thabak thoram singi matangda APNPN da amadi miyam gi interest ta tawhoningba thabak thoram singsu CNPO na lusingba tim adugi maikei gi phongdokhi haina pausna chumakhatana phongdorakli Tentakna atopa pawamana criminal case mayuk nariba misa amabo director oihalabanina DP gi order withdraw taw Dr. Indra State lenga ki Department of Personnel and Administrative Reforms Personnel Division gi Special Secretary na sayesi gi March mapanda order ama thoktuna
स्टेट असिदा लैरिबा डिपार्टमेंट अमदी इंस्टीट्यूट पुनमकी ओइना इंचार्ज बेसिस ता कनागुम कैंडिडेट नत्रगना ऑफिशियल अमबो प्रमोशन पियु तारबदी मा अदु विजिलेंस डिपार्टमेंट लौखटपा केस अमत सेनद्रे हाइबगी इंटीग्रिटी सर्टिफिकेट पाइगदबने लो कोर्ट सिंगदा क्रिमिनल केस मयुक्नरिबा मिसा अमा ओइरोइदबनी हाइब वफम फोंदोकप लेखरबसु सलिब जुलाई था सिगी निपान डीपी मसामंगना हानगी ऑर्डर अदु बायोलेट तौजदुना क्रिमिनल केस मेन एक्यूज अमा ओइना सीनरिबा वेटरनरी एंड एनिमल हस्बेंडरी सर्विसेज डिपार्टमेंट की जॉइंट डायरेक्टर प्लानिंग ओइरिबा डॉक्टर सीएस नंदकिशोरबु डिपार्टमेंट असिगी डायरेक्टर इंचार्ज ओइहननबा अनबु ऑर्डर अमा थोकिबसी एम्प्लॉयीसिंगी लैरिबा सर्विस रूल थुगाइबनी हाइना डिपार्टमेंट असिगी डिप्यूटी डायरेक्टर डॉक्टर सरुंगबम इंद्रना पेंदबा फोंदोरकली हाइनासु पाउसना पल्ली मरकथने स्टेट सिगी वांगमदा थोकपा पाउंगतंग मैम हापसगे बॉडीगार्ड लैखिदबा थौदोक मरी लैनना सीआईडी ना सोबेदु अधिकारी की युमद मखातना रेट सदखरे कुमजा इंग्लिशिंग निग तराग निपान वेस्ट बंगाल बीजेपी की लुसिंगबा सोबेंदु अधिकारी की बॉडीगार्ड लैखिदब थौदोदुगी मतांगना थिजिलिबा सीआईडी ना अधिकारी की युमद रेट सथदुना ममांगना सुकयारक हाना थिजिनख्रबा मतुंगना ngasi मखातना माकी युमद रेट सथखरे सोबेंदु अधिकारी की बॉडीगार्ड अदुगा पुना थबक तौमिनबा को-वर्कर अनिसु सीआईडी ना कौखतुना वांगपोंग सथखरबने एजेंसी असिगी मेंबर मरीना साबा टीम मना सुबाब्रता Satrabotibу ngarang irai numiki numidangna kaukhatuna pung taret sukna wangpong sataki madugi tungda CID gi timaduna sobendu gi yumda laktuna makhatana wangpong sataki ben hari haukiba yum sakaisa numita sobendu adhikari gi puraba Medinipur da leiba yumga naknana leiba barrack singda CID gi tim adu thunglakhiba galonena mafam aduda leiramba driver sing amasum atai staff sing da su wangpong sataki bene सोबेदु अधिकारी की बॉडीगार्ड सिखिबगी मतंगला सीआईडी बु थिजिनहननबा सयोल अमगी ममांगना केस असि सिनखिबने लैखिद्रबा बॉडीगार्ड सत्रबोदी असि स्टेट आर्म पुलिस पर्सनल अमा ओइना बीजेपी की एमएलए ओइरिबा सोबेंदु अधिकारी की सिक्योरिटी टीम दा यावखिबने सोबेंदु अधिकारी ना Trinamool Congress की MP ओइना लैरिंगे मतमदगी हौनमहाक सोबेंदु की बॉडीगार्ड ओइदुना लाखिबने कुमजा इंग्लिश सिंगनिगा तरागा निपांदा कांथी एरिया दा लैबा पुलिस बैरक अमदा बॉडीगार्ड असि मसादा नोंगै कापसिनजदुना सिजखिबनी हाइना फुंगदोकनबसु यावरिबने सैरक्सिदा लैखिदबा बॉडीगार्ड अदुगी लोइनबी सुपर्णा सत्रबोदीना कांथी पुलिस स्टेशन हंदक्ता नौना कंप्लेन अमा फाइल तौरक्तुना माकी मपु रोइबना सिखिबा थौदो अदुगी मतंगदा थिगतपिना बहाइजरखिबने माकी कंप्लेन अदुगी मतुंगिना वेस्ट बेंगल पुलिस नसु इन्वेस्टिगेशन सथदुना लाखिबने हाइना पाउसना मखाताना फुंदोरक्ले पाउस लुसिलकपोइना तोपसे फोंग अमदा अमुहना असुमना फोंगली विड्रॉ तौनब सीएम अमदी सीएस ता वकतखरे इम्फाल ईस्ट की चीफ जुडिशियल मजिस्ट्रेट की कोर्ट क्रिमिनल केस पेंडिंग लैरिबा वेटरनरी लोइसंगी जॉइंट डायरेक्टर प्लानिंग डॉक्टर सीएस नंदकिशोरबु लोइसंग असिगी डायरेक्टर इंचार्ज हापगी ऑर्डर कैंसल तौब ngamdrabadi haukiba inglisinganiga kunga mathoigi March 8 sarkarna thokiba office memorandum adu khudakta handokpiro haina chief minister amadi chief secretary da criminal case adugi complainant S Indrana ngasi agi che pisinduna Wakatkhare hainasu pausna makhatana fongdorali dui ma hausigo nadi paus matang asa lusinjarage duga pathok sa gibda soki plan ki bior su myam ngak pigani anabu I paus matam matam gi update pijaraki myam ngamina siansu channel asigi mekeri gi thamjari soki bior su myam ngak pigani haina thamjari aduga I thank you lusinjarage